अहानबदा मरुइबा पाउ यूनियन होम मिनिस्टर अमित शाह फ्रीडम फाइटर हेमाम नीलमणिबु निंसिंख्रे उदायना चाही तरेट की मथक्ता लैबा आंगांग सिंगी ममा मपासिंगना अथुबा मतमदा बायोमेट्रिक अपडेट तौबिनबा खंगलक्ली नोने डिस्ट्रिक्ट हौखिबा अहिंग नोंग्याइदा नोंग लेतना चूबदगे खौपुम तंपाकी मफम सिंगदा इसिंग थुमजिल्ले मणिपुर की अनौब चीफ सेक्रेटरी पुनीत कुमार गोल ना ओइरगनी अमदी जुलाई 19 के अहिंग नोंग्याइदगी नागा ताबा सिंगी मफम सिंग मतम कक्तना ब्लॉकेट अमसुंग जनरल स्ट्राइक की खोंजंग चंगसिल्लगनी खुरमजरी मम्मी टीवी संदोक्चबा मणिपुरी पाउ मीटिंग ताबिरिबा पुमनमकपु एलांगबम दिलपानी चनुना तरामना ओक्चरी हौजिक पाउ संदोकना पिजरी यूनियन होम मिनिस्टर अमित शाह मणिपुर की फ्रीडम फाइटर हेमाम नीलमणिबु निंगसिंगबगा लोइना लैखिद्रबा फ्रीडम फाइटर असिबु भारत विकास परिषदना इकाई खुमनबो उतख्रे हाइरे पाउगी लिखुन अमगी मतुंग इन्ना नेताजी सुभाष चंद्र बोस के इंडियन नेशनल आर्मी की मेंबर अमा ओइरंबा फ्रीडम फाइटर हेमाम नीलमणि सिंहाबु ngarang न्यू दिल्ली दा भारत विकास परिषदना लैखिद्रबा मतुंगदा इकाई खुमनबगी थौरम अदुदा चीफ गेस्ट ओइना सरुग यारदुना यूनियन होम मिनिस्टर अमित शाह हाई फ्रीडम फाइटर हेमाम नीलमणि असे इंग कुमजा लिसिंग अमगा चमापन निफुगा मंगा फाउबा फाजिंदुना जेल दा थमखिबने महा इंग कुमजा लिसिंग अमगा चमापन निफुगा तरुकता जेल दगी थादोरक्लबा मतुंगदा मोइरांगदा अमुक हलक्खिबने महाक मोइरांगदा हलक्लबा मतुंगदा सोशल वर्कर ओइना मियामगी थबक तौबा हौरक्खि हाइना सिंगथाखे यूनियन होम मिनिस्टर ना मखा तारदुना महाकना इहान हाना मणिपुर दा चटपदा स्टेट असि नहा सिंगना हिंदी लोंदा यामना फजना वारी साबा थेंगनके मतौ क्रमना मखोइना हिंदी लोंदा मतौ क्रमना ngang ngamlibano haina hangbada हेमाम नीलमणि सिंहाबु निंगसिंगबगा लोइना महाकी पुंसि चुप्पा लोन खुदिंगमक चौखत हंदुना अमत ओइना पुरकनबा होनरमखि हाइबा खंगबा ngamखि हाइना मखाताना यूनियन होम मिनिस्टर अमित शाह ना सिंगथाकी हाइरि आज यहाँ काफी सम्मानीय लोगों का सम्मान हुआ, परंतु मैं मणिपुर के स्वतंत्रता सेनानी श्री हेमाम नीलमणि सिंह को जो सम्मानित किया है, इसके लिए भारत विकास परिषद को बहुत बहुत साधुवाद दूंगा। मैं पार्टी का अध्यक्ष था तब पूरे उत्तर पूर्व का 31 दिन तक मैंने दौरा किया था नॉर्थ ईस्ट का, और नॉर्थ ईस्ट को उस दृष्टि से देखने का प्रयास किया था जो आजादी के संग्राम के वक्त वहां के नेतृत्व ने देश को देखने के लिए किया था। और आज 1944 में नेताजी के आह्वान से प्रेरित होकर आजाद हिंद फौज में शामिल हुए। उस जमाने में 3000 रुपया बहुत बड़ी राशि मानी जाती थी। पूरी की पूरी अपने पास जो पूंजी थी वो नेताजी को समर्पित की, और 45 तक वे गिरफ्तार नहीं हुए। 46 में जेल से रिहा होकर मोइरांग लौटे और बाद में सेवा, शिक्षा और सहकारिता तीनों को जीवन बनाकर जीवंत पर्यंत काम कर गए। मैं जब मणिपुर पहली बार गया, कुछ यूनिक
Certification Authority of India Udaina chahi taret ki mathakta leiba angang singe mamampa singna athuba matamda biometric update tawbinaba khanghalakle Udaina thadorokpa cherol amagi matung inna masagi chahi taret yauraba adubu Aadhaar gi biometric update tawdriba angang singe damak mandatory biometric update lotion bahaibasi maru oi Electronic amasung Information Technology Ministry gi matung inna haujik lairiba chatna kanglon asigi makhada chahi manga suba angang singna fingerprint amasung iris scan tawbagi tangai fadaba laite ngakpigani tangai fadaba laite adubo angang aduna chahi manga surabade biometric sing update tawgadabani amasung masagi chahi manga dagi taret fawbagi manungda thabak ase lotion haurabadi mamal changloi ministry asina makha tarduna haujik chatnariba niyomgi matung inna chahi taret suraba matung fawbada mandatory biometric update ase tawdrabadi Aadhaar number adu deactivate tawraba yai haina khangalakli None district ta haukiba ahing nongyai nong lepta chubadagi khaupum tampaki mafam singda ising thumjale hairi pawhili khunamagi matung inna ichao sina lofam kaya ising thumjin khre khaupum dam gi manakta leiba yum kaya su ising thumjin khre sasan kaya seire mafam kharadadi chingning khaibagi thogdok sing thokle ising thumjin khebadagi mafam asida mai fangdabagi awabasu mayoknare hairi ngasi tang tara taruk numit asida aduk nongan badigi pung mari tab digi ising se dam khapum dam gi ising se overflow oiba danger point digi meter ama hengale ase ogi leven da wang na sakre ase sahi achuk jam manung da ngasi na ihen hele khoi nung sa thi ba lei khrek dam se ado achau asang singna khara yeng selega khara water resource department da khangan jari maramdi khabum dam se ising se overflow ordagi makha da Manipur da haukiba chahi ing kumjale sing anika kunga humdoigi mege tarik ahum thege tholakiba lana sina maram oiraga lamdam asida president rule thamkhraba matung administration da hongdok hongjin tawrakpagi sharuk ama oina Manipur ki chief secretary Prasan Kumar Singh center lengakna National Commission for Scheduled Tribe and CSG da nauna secretary oina fam puhankhre aduga PK Singh gi mahutta Manipur gi anoba chief secretary ase Amgut Kate 1991 batch cadre IAS Punit Kumar Gol na oirigani haina Ministry of Home Affairs na thokpa order amagi matung inna hairi ningsing bayai PK Singh chahi asigi January thada Manipur gi chief secretary oina center na tharaktuna mahakna Manipur gi chief secretary oiringai matamda Manipur da thokliba lan asigi matangda community animak tongan na unaraba matung lamdam asida santi hanjalaknaba kanna honaramkhi adubu mapung fa na loshindringai ngasi Personnel and Training Department na thokpa order amagi matung inna Union Cabinet Appointment Committee na Punet Kumar Gol na Manipur gi anoba chief secretary oina hapnaba approve toroktuna anoba chief secretary oina hablakibane adumakpo lakadoriba anoba chief secretary asina lamdam asida chahi ani henna lan tawduna tangdu leitadaba fibam amada leiriba amade lanjen laktuna tongan ba relief camp sing leiriba IDP sing amade highway sing da chathok chasin yadriba ase anoba chief secretary asina kadai fawba Manipur ase hanagi tangdu leitaba fibam aduda hanjal halakpa honaba ngamgatage haibado miyam gi achoba wahang amadi oinare Punet Kumar Gol ase 1993 batch Manipur Cadre Indian Administrative Service Officer oina Gawagi Chief Secretary oina thau puramkhi amade South Delhi Municipal Corporation Transport taso Commissioner oina thau puramkhi hairi Imphal West District ki Deputy Commissioner na July gi tang taraga mathoi fawgi manungda footpath ta lam khopchinduna sajalakpa sing lokthoknaba order thokhraba matung ngasi moirang khomdagi Kawa Police Station fawba lambida leiba footpath sing da dukan famliba sing amasung yum sing na henjinna sajalakpa sing lengaki official sing Manipur Police amadi CRPF personnel sing yauna eviction chathaba hokre eviction tawriba ase maru oina miyam gi chathok chasin tawnariba footpath singda sajalakli ba mayam asina miyam da khudongcha da ba kya mayoknari ba ase
kokhanaba lam khopsilakpasing ase lokthokpani masida miyamnasu cooperation pibiduna mateng pangbiu haina appeal tawrakle hariba eviction drive ase Imphal West district ke manung channa leiriba Uripok Sangolban Thangmaibul na chingba mafam singdasu makhatana chathakigani haina official singna phongdurakli amang na thokiba order haibadi June July gi tang 10 phawbada aikoina matam pijakhra matungda masibawda koina hojik aikoina public na lokthokta maruina aikogi footpath ta henjalakpa aikogi encroacher singje aikoi lokthokbagi aikoi makha chathajaba oina ngasi moirang khomdagina aikogi singjamai kawa police station bugwi mapabo aikoi chathanaba koina pandamasi thamjabani maruina aikoi mamangi hokhiba aikoi tang 12 desu deputy commissioner aikoi sir yaw masamang yawjaduna aikoina kaisampatagina malum aikogi oil depot baba aikoi pangthokra matungda ngasi asi makata na aikoina singjamai gi aikoi moirang khomdagina singjamai gi hojik aikogi kawa police station leiba sibuki koina target tawjabani maruina aikoina tawjaribasi miyam gi damakta maruina aikoina footpath ta aikoina encroach awaiba hairiba poching ase aikoi maruina koina lokthokpagi thabakne aikoina chatajiribasi maram aduna aikoina manipur gi aikogi leibiriba July ki tang 19 ge ahing nongyai deki nagata baching gi mafam sing matam kaktana blockade amasung general strike ki khongjang changsil lagani haina foothill naga coordination committee na phongdorakre tha asigi nongyai deki hauraduna manipur gi nagata ba mafam singe saruk singda matam kaktana road blockade amasung general strike ki khongjang changsil lagani haina Foothills Naga Coordination Committee ki Secretary B. Robin Kapuina thadorokba cherol amana phongdorakre khongjang ase naga singi ahal laman haktaktagi leilaklaba mafam sing asida illegal immigrants sing leptana changshilakpa amasung kuki refugees singi mayokta yaningdaba phongdoktuna sangsingadaba khongjangni haire cherol asina makhatana phongdorakpada khongjang ase sangsinbagi maram singde naga singi ahal laman singi haktaktagi leilaklaba lamsingda leiba lambi sing amuk hanna maming onthorakpagi thaongda kuki refugees singna aikhogi intervillage road ko German road natraga Tiger Road haina thonjilakle thawong asi puwari ki oina natraga nat ki oina yenglabasu yafam thoktaba thawong ni haiduna samjin sajinba maming asina naga singi tradition amasung puwari da natraga lamgi official oiba record sing mari leina de naga gi lamda samjin sajinba maming thonjilakpa ase kaihaurakpa thawong ni amasung territorial aggression ni haina logani hairi Jumia cultivators singna thengnariba khudong chadaba singi matangda combined district 11 training program ama ngasi none district headquarter ge Longmai part 3 da leiba multipurpose hall da Barak River Valley Development Board Manipur amade none amusung Tamelong district ki horticulture and soil conservation district officers singa punna khussamnaduna pangthokre thoromodu da thoiba mithunglen oina horticulture and soil conservation ki commissioner Thaithulung Pamai IAS amadi None district ki ADM BRBH TV ki project officer M Anthony na sarukyaduna pangthok mari lainana Dr David Kamaina horticulture ki oiba mahai marongda tabatin kang amadi laina makhal kaya asidagi kari pambai season aduna matau karamna ngaktokani haibagi matangda farmers singda awareness pk amadi Dr. Rosen Dhangmaina Jum cultivation singda lengak na piriba tongan ba scheme singi matangda farmers singda khanghanduna government na piriba khudong chaba sing adu lauraga jum cultivation mai pak na tawbagi matangda awareness supikhe training program adu da punna farmer chanirom saruk yaduna pangtokhe GP Women College Imphal da Naungna Mingchanduna BA BSc Honors First Semester da Tamlakliba Mahairoi Singi Student Induction Program ngasi pangthokre College asigi Central Hall da pangthokiba thorom aduda GP Women College ke Principal Professor L Rajan Singhana Chief Guest College Student Union ke Vice President Dr. Kon Thogam Indra Kumar Chief Guest of Honor Department of Physics ke Head Dr. Maisnam Vidyasagar na Special
Gaze amadi Teachers Forum GP Women College ki President loinana Department of Botany gi Head oina Thaupuribe Dr. Akoizam Nirmala Devina President oina saruk yakhe Thorom oduda naungna tamlakliba mahairoi sing teaching amadi non-teaching staff singa sakhang maikhang nahanbaga loinana college asida hangdokliba department taraga manga gi subject information singsu samlakna khanghanke Thorom ge saruk ama oina college asigi IQAC gi coordinator Dr. MD Baharuddin Sahana naungna changlakliba mahairoi singda college asigi leiriba system singi matangda marik chumbo wafam thamke loinana college asigi mathematics department gi head of department Dr. S. Samarendrana Mahairoi Singidhamak Scholarship ki tongan scheme sing amadi academic performance ki matangda ningthi na khanghanke Thoronga mari leinana wangangloi singna Mahairoi singda college tang nai na kaduna tungda mai pakpa mi amamam oinaba hotnaba appeal tawke Manipur da COVID-19 gi active case kungani thoi leire ngarang nongna COVID-19 positive oiba mioi ani thengna ki hari State Health Department na thadorok pa cherol amagi matung inna nongna positive oikiba mioi sing adudi Imphal West tagi ama amasung Tamelong dagi amani hari ngarang Imphal East District ta mioi tare test tawki adabu mioi amata positive oikibadi yaukide Imphal West ta mioi mapan test tawbada mioi ama positive oiba thengna khibani Kaksing amasung Thobal District ta su mioi amamam test tawki adabu mioi amata positive oikibadi yaukide hari Tamelong District ta mioi ani test tawbada mioi ama positive oike Manipur da COVID-19 positive oiba apunba masing chahunga kunga taruk sukre Masigi manungda naba farduna mioi chahunga mari discharge tawki housing active case kungani thoi khakta ngaire haina chero asna makhata na khangalakli Langjing da leiba CRPF amadi Medellin Eye Care ka punna khutsamnaduna ngarang CRPF camp asida free eye checkup ama pangthokre camp pangthokiba asi maru oina eye examination vision testing eye pressure amadi cataract screening sing CRPF ki jawan amadi emung manung ga loinana Kendra Vidyalaya gi mahairoi singidamak lemna free checkup taunabagi khudong chaba asi pibani hari Kem asiga mari lainana mit soklaba singi oina su spectacle sing subsidize oina pibagi khudong chaba su pi ki hairi State asida santi purakna bagi khongthang ama oina security force na ching amasung tampaki mafam singda thibohum bagi thabak leptana chathari khulai kya su fagat peleptre Manipur police control room na thadorakpa warol amagi matung ina Security force na ngarang Imphal East, Imphal West, Bisnupur, Thawbal amadi Kaksing district e tongan ba mafam sing dagi yamlaba khulai kya fagat pangamkre haire fagalaba khulai sing adudi AK series manga insas ahum SLR taraga taruk 303 rifle manga pistol taraga mapan carbine ani rifles mapan SBBL bore action taraga taruk anti riot gun ani JVH PC ama DVBL ama ball action gun taruk 2-inch mortar ama Grenades mapan assorted magazine nifuga mathoi 7.62 gi kapayariba maru chonga kunga taruk 5.56 gi kapayariba maru chaniga kunga taruk 303 gi kapayariba maru chamaga marifu 9 mm gi kapayariba maru taret 0.32 mm gi kapayariba maru mari heights e motor cell taruk wireless handset taruk tube launching ani IG mari assorted magazine nifuga mathoi amade wireless handsets ani Taruk ni hairi micham yamna su karigumba anakpa mafamda khulai lotlambagi chingnaba leirabasu manaknapa police station da pau phawiraknaba Manipur police ki maikaitagi appeal tawrakli Security force na tongan ba mafam singda thibohum bagi tabak chathabada ain kai na thabak toba mioi kya fagat pangamkhre Manipur police control room na thadorakpa warol amagi matung ina akaknaba pau ma fangbadagi ngarang state asigi tongan ba mafam singda thibohum bagi thabak chathaki hari Bisnupur district ki Kumbi police station ki manung chana leiba lengau bi maning laikai dagi aina thingkraba lalholof RPF PLA gi mioi ama fare hari faraba mioi adudi thongam inau ba meitei allies lalaba chahi kunga humdoi lengau bi maning laikai dagini
मियोय अदु म्यांमार दा नुमित कुंथ्रानी की ट्रेनिंग फंगलबा मिशकने अमरोमदा थौबान डिस्ट्रिक्ट की लिलोंग पुलिस स्टेशन की मनुंग चना लेबा लिलोंग अलिया लमखाई दगे मांगखिबा गाड़ी मरी फंगबा ngamkhre amadi district asiki lilong tamyai ib road ta ngarang manipur police na gari hurana bohonarambadage miyoy ama faraba miyoy adudi phundrei mayum regan chahi ni kungamare lilong mayai lekai dagini mangondagi registration number yaudaba angoba machugi honda activa amasu fangle hairi Ulfa Aigi Lieutenant General Nayan Ahom Amadi Brigadier Ganesh Ahom Laikidabada Aina Tinkraba Lalhoglup Pre-Park na Awaba Fongdorakle Lup Asigi Publicity Officer Mangan Kumamna Kuyek Pidana Thadorak Patcherol Amagi Matung Ina How Kiba Nomaizing Numitke Ayuk Anganba Pung Ani Dage Pung Mari Fawgi Manungda Indian Security Force na Uisya Lamdagi Ningtam Yawolup Singge Apun Bagi Pangal Sagatuna Loilam Sandokpa India ki Mathakta Ningtam Yawol Sathaminariba United Base Area da Punna Leminaba United Liberation Front of Assam Independent ge Myanmar Manungda Leiba Nagaland ge Langwadagi na Arunachal Pradesh ki Pangsu Pass Phawgi Lamkhai Paring Marakta Leiba Camp Marida Israel Amadi France na Saba drone chamayang khairom kapsinduna Amadi fighter jet forward season aduna chatharaki by attackta Luf Asigi Lower Council ke Chairman Lieutenant General Nayan Ahom Amadi Brigadier Ganesh Ahom Thawaina Ponta pi khibaga loinana Luf Asigi Kedar khara asok apan nang khibadagi Nangkhibada People's Revolutionary Party of Kanglai Park Pre-Park Amadi Masigi Lanmi Sanglup Red Army RA na Thamoy Sokna Nungaitaba Fongdorakpa Loinana Thaudok adubu akan mamoongda yaningdaba Fongdorakli Amadi Thaudok aduda Ulfa Aida Thengna Horiba Awaba Khudongchadaba Khudingmakta Pre-Park na Saruk Yari Haina Fongdorakli Imperialist India ki asigumla thong huktaba thaudok asina wisya lam damgi micham miyambu yeknabani haina lawi haibasi mayek sengna takchare loinana lamdam sigi miyambu karamba mityeng da yenglibage haibasi su mayek sengna khangle thawong asina kaidongda wisya lamdamgi micham miyambu namthabangam loi haibasi india lengakna khanghanba matam oire Ipa ipuna thamlamba lampuari amadi isage saktam ngakna bo hotnabada sokthaba leitana kanglai miyam khupna hotnaminarase Indian Occupational Force singi mayukta imale bakidamag ningtam ihau chathaba haibase kanglai miyam ge ithau amani haibase aikhoi punna khangminaba matam oire loinana Indiana lokshindana thamnaba hotnarakliba asi akiba leitana amadi hanba leitana lantheng minasi hairi Manipur Police Control Room na Thadorak Patcherol amagi matung inna National Highway 37 Imphal Jiribam lambida lamdam masige tangai fodana nomoda changraba yadraba potchai puduna lakpa gari chaniga nifuga humdoi hairiba lambi asita apan bayawna pushilakre makhatana potchai pushilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akanba section tharang sing lokhatke Manipur district pumna makta pamdaba thogdok thoktana bagidamak Ching amasung tamda puna checkpoint chamaga taramathoi hangduna achat awok sing check tawduna mioi mari wahang paung chathagi hairi amoromda Manipur Police na Motor Vehicle Act ki makhada drive chathabada ain kaina thorakpa gari nifuga manga chalan kaktuna seloina lupali sing marifuga humdoi khumgat pangamle hairi haukiba irai numit July 13 da traffic rule thugaiba amasung registration certificate document sing yaudaba number plate naptaba gari kun detain tawki amadi gari 15 dage Tinted film su lautoki hairi. Aroibada maruiba pau amuh na pizare. Union Home Minister Amit Shah na freedom fighter Hemam Nilamani Boning Singkre. Udaina sahi taret ki mathakta leiba angang singi mama mapa singna atubo matamda biometric update tawbina ba khangalakre
None district haukiba ahing nongyayda nong lepna chubadagi khawpum tampaki mafam singda ising thumjille. Manipur ge anauba Chief Secretary Punit Kumar Gol na oiragani. Amadi July 19 ge ahing nongyay diki nagata bachingi mafam sing matam kaktana blockade sa amasung general strike ke khongdung silagani. Hौजिकी ओइनति ममी टीवी ना संदोक छबा मणिपुरी पाव लोइसिनजरे मखा ताबा पाव गिदमक मीटिंग ताबना लेबियु।